ngasi ayu phongkiba tongan Manipuri se phongsing amasum thokiba thawdo wathoksingdagi maruoibi I pausing khongga saraga Manipur top channel gi maikedi gi myamna thamjigi armada social media singdagi lokhachaba yamna mak thajaning oiriba amasum maruoiba pawmana Khetrigao AC gi JDU gi candidate Nongmeina Kaplamle hairi JDU Janata Dal United ki candidate Khetrigao Assembly constituency gi oiriba Wayangmam Rojit Ilis Bullet Mahak Masa Khangdava Khulai Paiba Miyoisingna meeting ama attend tawringaida Nongmeina Kaplamle hairi durigi mahak asokpana maram oirakana mahak Ras Medicity Hospital layingnabagi pukhatkresu hairi loinana hairiba thawdo si kanana karigidamak satharamlibano haiba hawjimaki oinadi khangba leitri adugo mayam puna update ngaminasi makasa tharakpo oina topa maruiba paw khrana Amit Shah gi khongsat boycott tawgani Hairo Assembly constituency da Mikhal Gamari lainana thokiba thawdo amada laikhidraba Ningthaujam Rohit ki misi sigi matangda achumba wayel ama puthoktrabadi misi sigi mari lainana semkiba jesina Union Home Minister Amit Shah gi khongsat boycott tawgani hari ngasi Manipur Press Club ta pawmi singa unaba mada Rohit ki mayamba Ningthaujam Roshan hai Mikhal lehena thawai yausinduna laikhidraba miyamagi achumba wayel puthoknabada Thoksadabagi mami tabasi yaningde Hairoki miyam amadi mihada sigamari lainana semkipa JC against the brutal killing of Ningthaujam Rohit na Hairok the Union Home Minister Amit Shah na Mikhal gi bot komba lakpa sida boycott tawnaba phirip lawre mana hai Hairok A sida Mikhal gamari lainana awana kayama thokrabani masida natana misimina yauna aso apan kya thokre asiguma phibam singasi yengduna Union Home Minister na Hairok A sida security gi asoiba laikhidabra haina Yangsilam labadi hena nungairam gadabani adubo Mikhal khaki khanduna board khoma sanglakadaba si laibak thibani kariguma JC gi wafam singasi nathaiduna sanglak thooningdaba thawdok singchu tholakpa yai haina sumakha takhi atopa pawmana Ukraine gi Zaporizhia da Manipuri mahiroi kya bombing nangduna leire Venetia da leramba mahiroi sing Romania tamna tholakpa hokre Zaporizhia Medical University da MBBS tamlibi Nikita Kaubi Manipuri mahiroi amaga pausi siga wari sanabada hai makhoina lairiba mafam adu da Manipuri gi mahiroi mari yauna India gi mahiroi kya lairi mafam adu Russian force na bombing tawba mafam oibana sapagadaba yenglaga gorungda sanglaga lairi lan haudringai gi mamangda laisilaga thamhauba sana thanaba polam sing haujik loisilakpaga loinana makhatana laiba phangdabana asoba awaba mayuknari India government India gi mahiroi sing Romania tamna tholoknaba khangalabasu mafamaduda bus na singbagi khudong saba phangdabana makhoina tamliba university adugi hostel la lairakli makhoibu mafamadurigi sakpagadaba mafibam ama yenglaga India da hannanaba lambi sembinaba Ukraine da lairiba Indian embassy ga paw faunabada haujik lairiba phibam aduda makhoi mafamadurigi lauthoknaba honabada khudong sadaba laigani maram masina phibam khara fagalakpa ngainaba khangalakhi hairi Haujik bank amasum ATM sing hangdabana makhoigi makhuta sel su lusilakre lairiba phibam asida asum sangthana lairabadi hena awaba phibam ama mayuknarakpa yari haina sum makhatana phongdorakli phibam asi yengbiraga Manipur lengakna senbiduna makhoibu mafam adudagi lokthokpiduna India fawa halakpa yanhanabagi lambi ama sinbinaba lengaki pukning singsilakli Nakalamaromda Ukraine da mahitamduna leiba Manipuri mahiroi kaya marum la nangduna leirambadu ngasi Romania Poland singba Ukraine ga yumlo naba leibak singda tholakpa haunakre aduba hauji bombing kana sathariba Zaporizhia Dezin singba city singdadi Manipuri mahiroi kaya marum thokpa yaduduna panduna leidi hari Ukraine gi Venetia da leirambadagi Romania tamna tholakpada yaurokhibi elangma shaini kaubi MBBS mahiroi amana pausi siga akhanana wari sanabada hai Russia na Ukraine landaba horakpadagi mafamsigi akoibada mahai tamdura leramba Manipuri mahiroi sing punsinaduna apartment amada laminarakhibani manak nakpa city singda bomb pokhaiba Russia gi fighter plane kayamarum lakshilakpa maramna mafamadura leiba khudong sadabadagi kayarak hana mafamadu thadokna bohonakhi aduba bus amadi train gi ticket kakpa phangdabadagi numit nini humni apartment adugi basement lairakhibani aduba ngasi mafamadura leiba Manipuri mahiroi manga yauna India gi citizen yanghai ga mathuga punna bus ama lanai ona next aduna Romania gi border tamna thorapa hokhibani
bus asi lamakhang na yaraktabadagi pung ahumlom hena panduna lairure haujumaki oina Romania gi border yaudriba maramna laiba adura sanghalakadra haiba tamba ngamdabagi phibam amada lairi masigi sumatakta mairoi singa sida sel marang kaina yaunaraktaba bus asigi atongmal faw lairaktabagi phibam da lairi bank amadi ATM singsu amata thong hangnadabana account gi ahen senpam lauthoknabagi kudong chaba su fangdri masigi sumatakta sana thanaba polam singsu laiba phangdabadagi bus asigi passenger punamak sara henduna lakribani masida hauju phawi oinadi India government amadi Manipur lengakti karigum makalamatagi mating phangba laitri adubu Manipur gi minister nungthongbam beren gi personal mobile number da makoin aiba warul thakiba madi call tawrubadigi minister na call back tawbiraktuna video calling gi khuthangna wari ngak sanaki wari sanabadu minister gi makedi gi lengak na pangba ya mating pangani loinana makoi gi sel thongi khudong sara ba mayuk nari badugi yenglaga makoi gi international access yaba account singa duda senpham khara su haplagani haina thajaba pirakhi haidi Nakalamarom da mairoi singa sigi mama mapa singa ngasi numidang wairam sit minister gi secretariat unaduna wari wata sanakre parents singi maikedi angang singa du India ra puthokpina ba Manipur lenga ki maikedi gi central government ta taksin bina ba wapam kya thamki madura sit minister na su Ministry of Home External Affairs ka tanaraga pangba ba mateng pangani haina thajaba pirakhi loina hauji Romania ki damak bus tongduna tholaklaba mairoi singa du laibaga dugi ngamkhai manungda sangba yahanana ba Indian Embassy to Romania da pau piragani haina su thajaba phungdorakhi hari saira sida Manipur lenga ki Home Department na order ma thoktuna Babupura da leiba All Secretariat akhanaba selma hangdoktuna Ukraine da leiba Manipuri miyam gi mateng pangna ba thorang tokre Manipur lenga ki Special Secretary Home Hais Gyan Prakash na thokpa sirol sig matungina selasi All Secretariat ki room number 186 da oigani loinana numit khuding ayuk pung mapan gi numidang pung nipan fawa hangani hairi hairiba sel sida Joint Secretary Rihanudun Chowdhury 9836034077 Deputy Secretary Peter Salam 7005257760 da Dr. T.S. Saranjit Singha 700552188 MS Roji Rajkumari 9089264355 legani maramasina Ukraine laikiba mahirui singi mama mapa singna makoi gi marik sumba akupa marol singadu Joint Secretary HO@gmail.com na thajilaktuna lengana makoi bo halakhanana ba sinmana mateng pangbiu hainasu sirol sina makhatari makasa tarak point atopa pawmana Chuchampura bom pokhaibada anga ama yauna miyeni siri manga sokle Chuchampur district ki manung sana Chuchampur police station konba molkoida leiba BSF ki subsidiary training center di angang khara khulaga purakpa motor bom ama pokhaira pud anga ama yauna miyeni sire manga na thina sokpa de lekan akhre press na pangma pawda thagdo singa sinumidang pung 3 ka makhainum tarakpada molkoi village ta leiba leikidraba thangboi gi yumna thokibani hairi thagdo odu da leikidraba anga ane edudi gangpi mol dagi mangmilal sei taruk apokpa Neklem lal amadi Chuchampur gi ngathal dagi langsigang sei kungani thu apokpa thangsin pauni hairi angang singa duna bom adu khunduna puraklaga mayum gi sumangda lenthatuna sanarubada ikhang hauduna bom adu pokhairapadagi laibak thiba thagdo adu thokibani hairi solaba miyoi singa duna Zion Bank dagi Lien Solal sei taragani pan apokpa City Zone Gangpi Mall dagi Melel dia sei kungani pan apokpa Niang Zahau amasum Salem Bank dagi Siam Boy sei taraga mapan apokpa Lalumpui village asidagi Monbiang nom sei taraga manga apokpa Jilam Singh amadi Thangbiak lun sei kuntraga mari apokpa lekidraba Thanau kawi solaba singadu Chuchampur district hospital lekana khre duga lekidraba mi ani duna postmortem gi damak Chuchampur district hospital gi mokta thamkhre hainasu pausna makhata na phongdorakli atopa pawma namuk nongmai kapsilamle Singjamai police station konma nauria pakhang lakpa assembly constituency gi manungsan ma kwakaitel konjeng laikai de leiba guru mayum baska bihari sharma sai yangkhai ga mari apokpa lekidraba ji gaura chandra gi yum gi gate sakangdaba sing nongmai kapsilamle press ta phama pawra thagdo asi haukiba ing nongyai matung pung amaga minute taraga mangarum taba matamna thokibani baska bihari hana
Sangaipro Mamang Gram Panchayat ki Pradhan oiramani haujimak lakadoriba assembly election na Nauria pakhang lakpa AC gi NPP ki candidate Soibam Subhash Chandra gi worker oina thabak tawduna ma ki yumda polling camp hangmani ngasi nungalamdare numai kapsilamba aduda yumgi yot ki gate ta nungmai maru ohum amadi gate ki hek manungda leiba sangoi gi phairen nungmai maru ama panbigi mafam leirame thaudo du gi paw phangmadi singjamai police station ki team ama laktuna yengsinbada gate manakta 9mm gi kaptriba maru ama amadi kap thokraba tokning ani taramadagi police na lakhat khre haina su phongdokhi makasa tharakpoina to papaw khra namo KNO na miyam da kihanbagi mayukta Congress na chief election commissioner da wakat khre lona yade haiduna thingkraba hojikna lenga ka suspension of operations athariba Cookie National Organization KNO na BJP da vote pinabagi da miyam da KN khanganbagi thabak sa thariba sigi mayukta Congress Party na Election Commission of India gi chief election commissioner CEC amasung chief electoral officer CO Manipur da wakat khre BJP na Mikhal gi model code of conduct thugairaba khulai pai bisingbu Mikhal sijinaraga power paina bo hotnare haina hanagi union minister amasum hal oiraba Congress kul singba Salman Khursin asu maral sikre hari atopa paw manamo bot thadaram daida nota ningsing biu pripak pro loisan India gi Mikhal thajaba thambigeno madugi muhuta pambai lainadragadi mirep singda amadi Mikhal asida thajaba laiti haina naba none of the above nota haibadu ningsing biu haina pripak pro na hairi laiba sigi lona yade haina lakthokraba pripak pro gi assistant publicity secretary TS ising zawbana ku yekpiduna thadorakpa sirol na hai kin tharakliba India gi fiklam asida ireisa singna mikup khara da oirabas wakhal khanthabiyu mihatpa namtha pangal da ngawraba mirep singu thajabigano makhoibu para tambibegi tanja manghan bigano sirol asina hai miyamna apama mirep thagasaba ngamlaba Mikhal pangthokpani democracy gi masangoiba saktaksu Mikhal noibani Mikhal ga mari leinana lepa leitana phuna sainaba laikai masel khana hanba yumkai mai thaba lambi sorok thingjanba hana sunaba draki ipakta sen tahliba thawong singsina taglibadi India gi democratic election asi asoibana pik thale takpani sahi manga gi manungda India gi phibal nungda leina ahongbu khunayama purakpa ngamgani haina mondrang sanaruraga hingchabagi matawgumna mikap tholakliba mirep singi marakta hena tamthiba singbu khandoktuna miyamna yaraba mihutni haina thaganaga doribani huran sinthi mihat mipuna made senja thumja da senaraba mirep singdigi khwaidigi sathiba mirep khananaba fraudulent election pangthok doribani miyamna suma sama sana yajaba makhoibu otpiyu naibiyu haibagumna irai laithokna Mikhal gi thawdo wathok singbu kumai oina yengnari haina supalakli makasa tharakpoina to papaw mana campaign isai saklubagi huidrom pusparani thabaktagi suspend tawkhre Mikhal gi campaign isai saklubagi damak lamdam sigi maming lairebi saisakpi huidrom pusparani Central Civil Service Conduct Rule gi makhad government Ideal Blind School gi music instructor oibigi thabaktagi suspend tawkhre makpu suspend tawkhibigi order amanga simanipulenga ki Social Welfare Department ki director ngangum utamna thadoraki order sinama khatana hai sasakpi pusparani silenga ki employee ama oina tha sigi kungani thoida Prime Minister Narendra Modi na Mikhal gi bot khomba lakpa ga mari leinana luwang sangom da pangthoki ba thoram le isai sakpa yawkiba masida sinatana tha sigi kungom doida mirep amagi phiral singkatpa gi thoram da isai soklubagi dama CEO na khangalakpa gi matungina mahak masamakta explanation letter bikhalaknaba numit asimakta ra khangan khrabani bathang numit February 19 da mahak explanation adu aiboina department asida pikhalakhi loinana mahak masasi kanagumba political party amataga mari leinadi amadi political ga mari leina thabak thoramda saruk yakhiba leiti haina phongdorakhi masida sunatana isai sakba haibasi mahaki ngalingi matamdagi loina jarakpa sinpham mani loinana miyamgi mamangda isai saktuna matam kyagi mamangdagi miyamgi thawal tawduna lakhibani maram masina kanagumba miyoi kharana isai saknaba hairakpada mahaksu yathoklubani maduda thoram adu political ga mari leinaba thoram amani haiba ma khangkhide haidi adubu sasakpi asina khumlakliba pakhum asiga CEO na pirakliba mahangna isai saklubagi video footage na singba khudam changdam singasiga chauna khetna leibadigi Central Civil Services Clarification Control amadi Appeal Rules 1965 ki rule number 10 gi sub rule 1 clause a gi makhada makpu khudakta gi suspend tawnaba phirep asid lawkhibani
माना सस्पेंशन लेरिंगै मतम सिदा मरी लेनब अथॉरिटी दगी अयाब याउदुना इम्फाल थादोक्तुना खक चलोइदबनि हैनसु ऑर्डर सिन मखातानसु खंगलकली मखा चथरक पोइना तोप मरुइबा पाव खरस मैम हेडलाइंस ओइना थमजगे मिखल हाइदोलब मतुंगदगी बीजेपी की थंबाल संगलेन मिरांग थुबा हौरगनी सीपीआई तरागनी थुसुब मणिपुर स्टेट लेजिस्लेटिव असेंबली मिखल की फल लौथोकदबा मार्च तरागी मतुंगदगी बीजेपी की थंबाल संगलेन मिरांग थुबा हौरगनी हाइना सीपीआई मणिपुर स्टेट काउंसिल की स्टेट सेक्रेटरी एल सुदिन कुमारना फोंदोखरे हाइदि मखा चथरक पोइना अतोप पावमना लान की हुमनी सुब नुमिते यूक्रेन कोनुंगी स्ट्रीट सिंगदा यूक्रेन रशिया ट्रुप सिंग कापनारी यूक्रेन कोनुंग केप सिटी की मरुएबा एवेन्यू सिंगी मनुंगदगी अमदा चथरखिब रशियन अटैक अमा यूक्रेन आर्मी ना तकथोखरे हाइना ngasi फोंदोखरे रशियाना कीव की बेक्टरी एवेन्यू द लेरिबा मिलिटरी यूनिट अमदा अटैक तोरखी अटैक अदु तकथोक्तुना अमु हंदोहनखरे हाइना यूक्रेन की आर्मी ना हाइखी अंगा अहुम यावना मिसम सामगा मौद्रागा निपान सिखरे हाइना यूक्रेना हाइरिबा लान असिगी हुमनी सुब नुमिता रशियानासु नुंगसुप लेबाक सिंगी सैंक्शन मयाम अदु करिमता नसुंखिदि अमसु मखोइना मिलिटरी टारगेट सिंगदा क्रूज मिसाइल सिंग कापरे हाइखि रशियन फेडरेशन की आर्म फोर्स सिंग ngarang नुमिदांग लॉन्ग रेंज प्रिसिजन वेपन सिंग सिजनदना एयर अमसु सी लॉन्च क्रूज मिसाइल सिंगना यूक्रेन की मिलिटरी इंफ्रास्ट्रक्चर दा अटैक तौखरे हाइना टेलीविजन वांगांग डिफेंस मिनिस्टर की वांगलोय इगो कोनरसेंकोफ ना हाइखि मी खुंदाबा मसुम मियाम गे ओइबा इंफ्रास्ट्रक्चर सोनबा तौदना रशियन आर्मी ना मिलिटरी इंफ्रास्ट्रक्चर खक्तदा टारगेट तौइ हैना मान हाइखि रशियन ट्रुप सिंगना खानुंगसुप थांबा सिटी मेलिटोपोल मपुंग फाना पाइसिले हैना सुमाना फोंदोखि रशियन आर्मी ना एयरफील्ड तरागा मरी राडर स्टेशन निफुगा निपान कुनगमरी S-300 अमसुम ओसा एंटी एयरक्राफ्ट मिसाइल सिस्टम यावना यूक्रेन की मिलिटरी इंफ्रास्ट्रक्चर फैसिलिटी चनिपान कुन हेना थुगाइख्रे हाइखि अमसुम रशियन मिलिटरी ना फाइटर जेट तरेट हेलीकॉप्टर तरेट अमसुम ड्रोन मापनसु कापचख्रे मदुगी मथक्ता टैंक मार्फुक तरेट अमसुम अतै आर्मर व्हीकल सिंगसु मांगता अनख्रे हाइरि अमरोमदा असंगम मसुगी मिलिटरी स्टाइल की फिजोल सेतुना मसुम सोक्थबा मानना अदोबो अचेत फिरेप यूक्रेन प्रेसिडेंट जेलेंस्कीना माकी ट्विटर अकाउंट वीडियो मेसेज अमदा वांगखि अहक माफम सिदले अखोई खुलाई अमत थादोलोय अखोगी खुलाइदी अखोगी असुंब दुनो ओइबा मरमना अखोगी स्टेट अखोइना ngaखने अखोगी असुंबदी मसी अखोगी लमनि अखोगी लेबागने अखोगी अंगांग सिंगने मसुम पुनमासी अखोइना ngaखने हाइना मान हाइखि रशिया की प्रेसिडेंट व्लादिमीर पुतिन मपुंग फाना लाना मसथरक्तुना मियोय लिसिंग क्या मखोगी मयुमदगी लंजेन हनख्रे मसुम यूरोप ते हेना पाक साउब लान अमगी अकीब पोनख्रे ngara numidang awangba mathol kya gi apartment block amada artillery shell gi attack torokre building adu gina kan yamdrabada pokhai kraba mathol manga pak sauba ohoba makhul ama leki maraksida ukraine gi defense ministry na yekna bigi target ani kaptakre madu russia gi Su-25 helicopter amasu military bomber amani haiki russia gi ilusin transport plane ama kiev ki khanung supta kilometer kuntra rom lapada kaptakre President Zelensky की Mikhailo Podolyak evidence pidana phongdokibada Russian lanmi lising ahum songarom sikre amasum sani fare haki ngarang irai numita United States Canada Britain amasum European Union na Russia President Putin masama amasum Foreign Minister Sergei Lavrov की mayukta yaun Russia की mathakta enba sanction kya amarum thamkhre adabu Russia na makhoi की mathakta thamkiba sanction sing aduna nungsup lebak ki foreign policy adugi mapung faba tawba ngamjadaba du ule haiki maraksida NATO na makhoi की nongpok thamangam khaida ngak chenba की phibam hengat hananaba ahan boina rapid response forcing thamkhre maraksida Poland na makhoi की Przemysl ngamkhai city da train car amasung khongna thunglakiba Ukraine की refugee lising क्या लक्षिंख्रे हाउस फावद मियोय लाख अमना यूक्रेन की ngамखै लांथोक्तुना पोलैंड संगसिलख्रे हाइन सुफुंदोरक्ली मखा सथरक पोइना तो पावमना माफम मनिद नोंमै कापसिनदुना किहलमले तांकक अनि थोना पांगथोकदोरिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली की मिखलसिदा पॉलिटिकल पार्टीसिंग की वर्कर्स सिंग मरक्ता खना सैनबा मदि वर्कर की युमना नोंमै कापसिनदुना किहनमना सिंगबा लेप्तना सथरी हौखिबा नोंगे मतुंग पुंग अमगा मिनिट तरागा मंगारुम ताबा मतमना सिंजमai पुलिस स्टेशन की मनुंग सना लेबा क्वा कैथेल कोंजेंग लेकाई नकनबा संगाइप्रो ममांग लेकाई द लेबा संगाइप्रो जीपी की एक्स प्रधान की युंग की गेता सखंगनब सिंग नुमै रॉन मरी कापसिलम ले हाइदि
Amaromda ngasi ayuk pung anirom taba matamda Imphal East District ki Andhro Assembly constituency ki manung sanwa Yaripok yamem singthakta leiba farm amada sakangdaba mi khrana laklaga yumda nongmai kapsinduna kihelamle hairi farm adura leiba yumbudugi mamingna Soraisam Ningthem apokpa thoiba kawi farm house adura nongmai round khra kapsilamba aduda aso apan yaukidi hainasu fongdorakli maka satharak poina to papawamana Mikhal Gamari Lainana Seal Yenana Bohonabada Irang Tokibani Amai Khan Thasiki Kungamari Amadi Kungamangagi Lona Hinunge Matungpung Baro Makhairum Tarakpada Kairo Mating Mele Kai Tokiba Levactiva Taudo Ainia the Mona Mikhal Gamari Lainana Seal Yen Bigi Tabak Sataraka Aki Walkers Singamadi volunteers in the Tinglubadigi Tokibani Maduda Ayamadi Scott Sing Yaurbalati Edu MD Zakir Hussein Kobumi Mana Media the Lana Pautam Sindun Akuming Satina Bohonarak level TV Hena Kairau Kendra NCP Gimiri Boiba Muhammad Islamuddin Khan Ilis MI Khan Fundurakli Wapamasik Nasi Kairau Mating Mele Kaidaleba MI Khan Yumna Pangtokipa Pogmi from Amada Fundokibini Mana Haikibida Nasidigi Ta Makai Amarumdagi Maki Walker Karama de Laikagi volunteer Karana Maki Akoibida kilometer Makai Rum the Aini Yadavamadi Islam Dharmanasu Yadava Mikhal Seal Yen Matina Yangsindun Leraki Granomidang Angankra Sensilalaga NPP Walker Amadi Sahid Ali Ilis RK na Lusingba Geng Kutpu Amana Makutami Sibia Bokulai Pai Kian Kangalakli Haina Tamaki Matamadu Maki Scott Sing Mahak Tukiganu Makoisu Tokloi Miyoi Kra Taraga Warrisin Purana suggestion Toroki Makogi suggestion Dugi Matungina volunteer Tararam Taki Sahid Ilis RK na Lusingba Miyoi Kulomaduna Blank Fire Taurakpada Sienaba Madi Angang Masil Funaba Man Bagi Taudok Toki Hairi Maduda Makoigi mi sing aso open nang lamgani Aikoigi mi ahumdi aso open nangki Mata Madura Mahaki Angang Karana Miyuema Paduna Puraki Miyu Dusu Lambi the Gimaki Walker Singamadi Laikagi volunteer Singna Mikhal Gamari Lainana Hingsa Gitabak Sataroisi Haiba Wakalon Mangona Kariguma Mata Tokibalati Taudo the Mark Masai Scott Yaukiti Loinana Angang Sing Adudasu Kariguma Makalamati Kulai Yaukibalati Adubu Rasniti Kudong Saba Lona Bohona the Aran Yumpam Yaudu Wapam Mediagi Kutang Tamla Hibasi Labak Tibani Swaki Makasa Tarak Poina Topa Pawmana RPI Egi Piral Sinkatli Haidun Lupali Sing Kungataruk Singankre Lagliba Taraganito Suba Manipur Legislative Assembly Mikhal Nakshilakwa Loinana candidate Singi Workers Sing Marakta Mahak Nasi Liba candidate Sing My Partner Bohonarakpada Unkanaba Masum Tabda Nukning Boga Tokia Tolakli Lamlai Kendra Dahana ZDU candidate ki Firal Sinkalamlaga RPI gi Firal Sinkatli Haidun Lupali Sing Kungataruk Singan Hankre Lamlai Kendra gi Manungsana Labor polling number 8/33 Su Ningthemsa Khul Makhale Kaida Leba Fulem Mosa Sayankai Gumdu Apokpi Laikidraba Kula Kopa Hausik Lamlai Kendra Janata Dal United ki candidate Oediba Ketremiyum Biren Singagi Matam Sana Walker Oiduna Lerakwa Miyamagi Yumda ZDU gi Firal Sinkatpegi Amasum Maki later Lairagi Mating Oinabani Haiduna Sidagi Tani Rongi Mamangda Punulupolising Taragumdoi Mating Pankraba Matungda Fulem Mosana ZDU Mohutta RPI Egi candidate Mongzam Poire Henba Mitei Busogotuna RPI Egi Piral Amukhana Sinkatpegi Damak ZDU Maikedi Hana Piki Senpam Lupolising Kun Taragumdoi Adugi Matakta Saru Tankayama Hapkalaga Pitorakadabani Haina ZDU workers in Akanba pressure Tawadi Lupalising Taragumdoi Hapkalaga Puna Lupalising Kungataru Sinkat Hankari Taudo Sigimatanangasi Yorbung the labor Lamlai Kendri RPI Egi candidate Odiba Mongzam Poire Henwa Maitegi Yumda Pang Tokiba Paumising Unabada Fulem Mosana Hai Mark Masama Hokiba Sai Kulomasi Lamlai Kendri ex MLA Ketremi Berengi Walker on Laraki Berian Lepa political party Kudimakta Sagotuna Masum Yauduna Laki Henisu Paus na Fundurakli Lushilakpoina Topa Paumana France na Ukraine Russia Gilan Miteng na Bukusu Kulai Sing Piba Hokre US na su Ukraine $1 million sahung Yankai ki military assistance piragani laktokre Russia na Ukraine gi matakta full scale war satharibasi mayong nanabagi damakta France ki makedi Ukraine da henba kusu kulai piragani haina laktokre amasum US ki makedi su Ukraine khudaki oiba military assistance oina henba $1 million sahung Yankai gi mateng piragani haina laktokre US की मकेदी की रशिया ने यूक्रेन लांदारक लिबसी की येंगलगा यूक्रेन की प्रेसिडेंट वोलोदिमीर
Zelensky safagada mafamada lainaba khankibu wafam amada president asina yamna kana react tawraduna mahakna laiba adu thadoktuna sienbegi wafam laiti madugi muhutta Russian thengnanaba enba khusu khulai piyu haina khangankiba aduga ikan kanadana France amasum America gi makedigi ahenba khusu khulai sing pinanabagi wafam asi phongdorakibani Russia gi president Vladimir Putin ga anakpa mari lainariba Hungary gi prime minister Viktor Orbana Russia na Ukraine landari basiga mari lainana European Union na Russia gi mathak sanction thamli basing adu support tawgani hana lakhokre UK gi makedi gi Ukraine da malem gi leba kun manga de gi ahen ba khusu khulai sing amasum tengbang pirakani hana lakhokre Germany gi makedi gi su leba aduna saba lethal weapon sing malem gi leba ahum de gi Ukraine da pibada ayaba pikre Germany gi khongthang asi Netherlands gi makedi gi Germany na rocket propelled grenade launcher samri Ukraine piba ngambani France ki makedi gi Russia gi matak sanction thamkibe ikan kanadana ngasi English Channel fauraga lakhib Russia gi flag thetpa jas ama thattuna thamkhre amasum Turkey gi makedi gi su Russia gi warship Black Sea fauduna satpada athingba thamkhre masigi damakta Ukraine gi president na Turkey gi president Tayyip Erdogan bu thakatpa phungdokre marasida Kiev ki mayor Vitali Klitschko na ngasi numidang wairang pung mga dagi ningthokaba numit ki ayuk pung nipan phawba curfew lauthokre curfew manungda lambi da tholakpani Russia bu sogatpa kangbu singni haina lawgani Russia gi maikedi gi Ukraine da maikai mari dagi offensive sathanaba lauthokrabasu Ukraine gi lanmi singna Kiev ta changsilaki Russia gi lanmi sing takthokibaga loinana Kiev yauna major city sing control toba ngamle Russia gi lanmi lising ama hena khatkre phungdokre Russia na Ukraine landari basigi mayokta Romania, Bulgaria, Poland, Czech Republic, Estonia, Latvia, UK amasung Slovenia na Russia gi flight sing athingba thamkhre haina phongdorakri du hausko ina di paus matang sa lusinjarage pathok sa gibla soi ki plan ki bi yaur simyan ngapi gene amasung ana wo i paus sing myam punang amina sen thank you